17 December 1903 numit asida world gi oina ihan hanba atiyada mi tongduna paibe yaba plane asi Wright brother hariba machin manaw asina mai pakna puthokhi masigi mamangdadi aikoi mioi bagi wakal asida atiyada plane paiduna chatpa haibasi oithoklaroi wakhanna fawba lamba fanglaroi daba thabak amani haina khanaramki adubu chakolapagi matung inna science ki expert researcher kaya amana ahing nungthin naidana research tawriba asida karigumba angakpa khudam changdam khara madudi world gi khwaidagi ihan hanba plane asi Wright brother na puthoktriŋi mamangda ngasi dagina chahi lising gi mamangda leramba ancient civilization gi matamda hana puthoklamlabra haiba asini marup mayam ngasi gi video asidi ngasi dagina chahi lising gi mamangda leramba ancient civilization sing aduna sijinaramba amadi makhoina haktuna thamlamba angak posak kaya gi maramda semjaba tenba video amakakni video asi loiba fawba yingminaduna ngasi nongmagi oiba gyan loksing kharadang hengatmi Colombia gi western part ta leriba rainforest asigi area amada matam amada koyambaya koba civilization amakhak leramki matam adugi mioi sing aduna copper amadi gold season aduna matam adugi potchai fajarba murti amadi sanalupa kaya ama saduna thamlamki adubu hairiba civilization asidi ngasi dagina chahi lising gi mamangda muttuna mangkhre adubu matam aduda makhoina sijanaramba makhoina saduna thamlamba potchai sing adudi ngasi fawba lainungda fumduna leramki 1965 asida archaeologist team mamana mafam asigi leibak sing asibu hotoktuna research tawba matamda koyambaya gi civilization matam aduda sijanaramba potchai kaya ama fanglamki fangliba potchai sing asigi manungda expert singna thajadaba yamna ngakpa potchai kaya ama su fanglamki masida hauji aikoina sijanariba aeroplane asiga manaba sanana saba posak amakhak yauramki ngasi dagina chahi lising mamangdadi haujik matamgi aeroplane sing asi leitaba maramna posak asi karigumba uchek natragana tinkang amagi mohong yenglaga saba oiramgani haina expert singna khalamki adubu masigi posak asida karigumba angakpa mohong khara yawba ubadagi model asibu henna details oina research tawnabagi damakta aerodynamic expert team da khutsinaraklami model asi karigumba sapanbu uchek natragana tinkang amagi mawongni haiba taragadi model asigi maning thangba saruk asida paliba mamai asi mathaklomda thekatpam thokte masi haujik matamgi aeroplane gi mamai singda paliba aeroplane gi direction bu control tawriba radar hariba asiga aduki matik manai masida sunnatana tinkang uchek wayagi masasing asidi makhoi gi manangan mathak thangba saruka hairap manana pali adubu model asida paliba masa asidi haujik matamgi aeroplane singda paliba asiga yamna manari masibu engineering gi londa aerols haina khangnei masina aeroplane singbu yet oi mamai kakpada mateng panglibani 1903 gi matamda puthokiba Wright brother gi aeroplane adudagi chahi lising gi mamangda hana saduna leramba koyambaya civilization gi model asi ubada researcher amadi expert kaya gi wakal asibu angakpaga loinana chamamna halibani maramdi model asida aeroplane gi oiba future khara yawba uba asinani masida sunnatana model asi aerodynamic friendly model su oiri hojik aikoina uriba modern plane sing asi paiba matamda nungsit ka friction thokpa adu hanthanduna nungsitpu fawdoktuna paiba ngamnaba sariba design asibu aerodynamic friendly design haina khangnei model asi matam adugi mioi sing aduna sanapot oina saramba taragasu matau karamna model asibu yamna details oina saramlibno haiba asini maramdi ngasi dagina chahi lising mamang asida aeroplane sabagi wakal lon fawba leitringai matam asida aeroplane gi model saduna leiramliba asini natragana tasengna makoina saramliba model asi matam adugi mioi singna tasengna aeroplane saduna sijannaramlabra haiba asini Egypt ki Cairo hairiba sahar asidagi 550 km lapna leiriba ancient Egyptian singna thamlamba Temple of Seti hairiba temple asigi manung asisu thaina dagi leiraklaba angak posak kaya ama leiri matam adugi mioi sing aduna temple gi falang sing asida aronba message kaya ama irambagum angak murti figure kaya ama haklaga thamlami masibu aikoina hieroglyphics hairaga khangnei matam adugi mioi singi culture makhoina hingbagi mawong makhoina sijanaba potchai amadi makhoigi mawong matau kaya ama falang sing asida haklaga thamlamli Egyptologist Dr. Ruth Hover asina mafam asida research tawnabagi damakta hieroglyphics sing asibu photo kaplamki matam asida mahakna yamna angakpa yamna chingnaningai oiba hieroglyphic amakhak thengnaramki masida haujiki modern technology asiga yamna manaba figure kaya ama haklaga leramba asi thengnarakibani masida haujik matamgi fighter plane gi model manba helicopter gi shaft modern yaw amadi submarine manba figure kaya ama haklaga leramki
Masigi apikpa hieroglyphic asina Prithivida lairiba afau researcher amadi expert sing asibu mathak makha onthokuna makok ngaholibani maramdi hauji aikhoina sijanariba modern technology sing asi puthorapa chahi chani chahum fawba sudri adubu matau karamna ngasi dagina chahi lising gi mamangda ancient Egyptian singna masigi model asibu makhoi faklangda haklaga leramlibano haiba wahang asini adubu wahang asi swaida loisinba yadri hieroglyphic asida yeklamliba fighter plane helicopter boat amadi submarine sing asi nataba side yekliba figure sing asina kari amuk oirigaba figure sing asi aikhoigi future da sijanarakadaba khusukulai technology oirakadra hauji fawbagi oinadi aikhoina puthokpa ngamdriba modern technology asiga manaba posak sing asi temple of Seti asida khaknatana Egypt ki khwaidagi ariba Djoser haiba pyramid asigi area dagi su fangki mafam asidagi fangkiba potlam sing asigi manungdagi una saba model amakak yarongki haiba posak asisu housing matamgi modern plane sing asiga adukimatik manari model asisu aerodynamic friendly oiba masida sunnatana modern plane sing asigi properties ka adukimatik manari haiba sing asibu experiment taunabagi dimukta aerodynamic expert Simon na model asidagi saruk manga taruk hena chawba model amakak chap manana saramki experiment asida model asi aerodynamic friendly oiba asida Simon adukimatik ngaklamki adubu model asida watliba haibabu modern aeroplane singda paliba aeroplane gi mamai sing asibuni aduga masida chinaningai oiriba asina model asigi maning thangba saruk mamai yawba masida kariguma posak ama tekhibagi mami taduna leramliba asini masina takpadi matamadugi miyoi sing aduna model asi saba matamda mamai palamlaga matamgi matung ina kuina lainungda lerakpadagi tekhiba oiramba yai maram asidagi Simon na mahangna sariba model aduda mamai gi jaga asi hapchinduna amukka try torongki aduga handaki experiment asidagisu amukka hena mayak sengna khangba ngamki madudi ngasi dagina chahi lising gi mamangdagi leraklaba model asi atiyada aeroplane gumna perfect oina paiba yabagi mawongda saramle haibasi mataw sumna country kayagi afawba scientist researcher amadi expert kayabu maithiba piduna thamliba model sing asigi mystery asi ngasi fawbada kana amadana fongba ngamdri hariba potlam sing asi nataba Egypt fangba atopa angak potchai kaya ama leitabnate hariba sing asibu matangi matung ina scientist researcher amadi expert singna tumba chaba khangdaba makai thijinduna leiribani marup mayam ngasigidi video asi matang asida loisilage mayam gi demakta anoba video ama mu puduna laksage